Nupi Ukil da Chatharamba Thouwong condemn Toukhre. High Court Bar Association of Manipur ge ngarang pangthokiba joint meeting amana tha asigi amada Nupi Ukil NTS Priyana uniform setuna High Court of Manipur dage lamfel patalaiba revenue tribunal da lakpagi lambi da thangmaiban maisnam laikai dage longjam rohit chahi kunga taret apokpa LG Bon Kumar kaubam yoy amana physical assault sathagi baga loinana akal aring singlakhiba Thouwong bo akan bamong da condemn Toukhre. Mars ki ahan bachayol da Arvan local body mikhal pangthok laga nei matam kuina pangthok pangamdana lakhiba Arvan local body kuntaret ke municipal election lakadoriba Mars ki ahan bachayol da pangthok laga ni haina ngarang Manipur sarkar ki mahut department na serola mathokre mikhal asiga mari leinana department asigi deputy secretary L Gitchandrana tha asigi taraga mathoida state election commission ki secretary da mamang thagitang ani da pangthokiba State Cabinet mifamna Arvan local body kunga taret ki municipal election ase Mars ki ahan bachayol da pangthok no warep lokhiba laidai warep adugi matungina Arvan local body kunga taret ke election ase Mars ki ahan bachayol let na ba ayi bacherol thaduna khangan khre panba yabade sarkar ki maikeda ki Arvan local body kunga taret ke mikhal pangthok na ba matam lephrabaso Imphal municipal corporation ki oina de court case laibana maram oiraga haujik phawba mikhal matam lepangamdana laidai Babies na misigi case High Court na CBI da aroiba matam pikre ngasi dage chahi ahum hen bagi mamang July 19 2019 da Kansipur da laiba Standard Robert Higher Secondary School ge mahairoi ningthaujam babies na chanubu mahaki hostel gi kada thori yanduna sirami haiba thokdoki matang da CBI da laukalakwa case ka mari leinana High Court of Manipur da satharagliba YL da High Court ki maikeda gi Central Bureau of Investigation CBI da aroiba matam pikre Thokdok asiga mari leinana High Court of Manipur da laikhidrabege apokpa ningthaujam tomsong na file tawrakpa miscellaneous case criminal petition number 2 of 2022 tha asigi tarada Chief Justice ki bench na lokhatuna khanakhe court na matter asi lokhalakpada December 3 2022 da court na pikhiba order gi matungin na CBI gi maikaidage CJM Imphal West ki court ta file tawkhiba report pumnama court asida amughan na pikhalak na bakhangan khibanei Adumoy na court na tha asigi tarada matter ase amuga na laukalakpada CBI gi maikidagi report sing pikhalang na bagi matam amuka su pibi na ba CBI gi maikida lepa council na prayer tawrakpadagi court na CBI da aroiba khudong saba pikhi baga loina na matter asi mathang thagi amada amuka na list na ba direction pikre airport drug case amuka su prosecution witness amata court karakhidre Warren issue tawna ba thabak laukhatkre Deccan flight cargo na pusilakibadage haukiba kumjali singane taraga humdoi gi January taraga mathoi ge numidang wairam da matamadu da Imphal West District Police taleramba Special Intelligence Unit SIU gi officer in charge Inspector K Ranjit Alusing batim mamana fagat khiba contraband drug singi YL satharagliba case ki sarukta haujik phawbada charge ta yauba Prosecution witness sing phawba suna deposition tawdana lairaglinga gi serakta ngarang su prosecution witness amata laktavadage makata na examine tawbagi thabak sathakidre CBI Kolkata na frame tawrakpa charge ta yumpham oiduna case asigi YL gi sarukta prosecution witness sing gi deposition gi thabak Imphal gi Uripok Serap Court Complex ta leriba Special Judge ND and PS First Track Court Manipur da chatharakhiba nei haujik phawbagi oina ikon kon na November 13 2022 da Prosecution witness number 84 Suresh Gupta kauba West Delhi dage miyoy amagi deposition pangthokraba matungda makhata na pangthokna lakhiba nei adumoy nama court asina case asigi prosecution witness singe deposition gi thabak sagol sel numit khudinge pangthokna na ba mamang thaktagi hona leplakhiba na ngarang su prosecution witness kharage deposition tawna ba sem sakhiba nei adumoy namak CBI gi maikidage matam sana step lawki hairaga su court asida Deposition gi damak prosecution witness amata lakhidai wairagliba phiba masidage court ki maikidagi deposition gi damak lakfam thokliba prosecution witness karagi mathakta warrant notice issue tawnabagi thabak laukhatkre haide CBI gi maikidagi su notice asi issue tawgadaba prosecution witness karagi maming court ta pisinkhre haide loinana prosecution witness karagi mathakta warrant issue tawgadaba na case asigi mathangi deposition gi numit lakliba tha asigi taraga mapan amasung kunga taruk sagol sel numit singda pangthokadaba oiragasu warrant notice issue tawgadabana matam khara changgadabana mathangi case asige deposition gi thabak February 2 2023 da pangthokna ba court na lepkhre haire ngarang deposition gi damak prosecution witness amata court karakhidrabasu case asida accusing ni haiduna charge tawriba apunba miyoi taruki manungdage accused number 3 Henry Okram alias Henry apokpa laikhidraba Olukhoi
Mantri Pukri amasung changangai mayai lekaidagi accused number 4 Sapam Angus Elias Nanau Elias Nauba apokpa es inaubide masa-masa court karakhi haire Kosem gi tangdu laitada basina lakadori ba examination gi maikei kadom dano Council of Higher Secondary Education Manipur Kosem asi mahiroi singi yamna maruiba exam conducting body amane 2022-23 session ki class 11 amade 12 ki examination gi damak form fill up loisunduna exam gi matam khajik ngairaba matam asida Kosem gi chairman gi pham tangdu laitada basina lakadori ba examination asigi maikei kadom dano haibase achouba wahang ama oiri haina apun bairai baki mahiroi sinpanglob AMS ki Secretary General Frankie Ningombam ki Cherol man phongdorok le Cherol asina hai mamang sai ki July 12 thoida Dr. Singangbam Saratpo Kosem gi chairman waina appoint tauke masigi mathangda ikui kuidra tha manga muktang ngai ringai lakadori ba exam gi damak confidential wa khudingmak suba hogjan khraba matong Directorate of Education UDA Deputation Joint Director in charge oina leiba TOZIT po amuga na Kosem gi chairman na Joint Secretary Education S Mangte Larte kom na amugan na appoint tawrakhe yamna laibak thibade TOZIT hairiba miyoy aside 2005 dage Directorate of Education U asida deputation wina sahi taraga taret mok hena lairak miyoy amanay AMS na mamang thaktage department amada deputation kuina laisin basingi mathakta yangsin binaba government su taksin kiba laikre adubu masigge Taiwan abada sahi taraga taret mok hena deputation lairaba TOZIT po amuga na deputation da Kosem gi chairman oina hablak pa se yamna laibak thevane deputation amada amuk thari ba se government ki karamba thoksil no education minister na education sector da karigumba hong bakhara purakna bahona ba leptre masida department ki official sing na su angamba thak thona duna mahiroi singbo mahi masing tambagi lamda khudong chaba pinaba honari na haidi ba wapam masida ahongba purakna ba honari ba se karamba makhalgi ahongba purakpa pamli ba no yamna section ningai oiriba mahiroi kayagi punsi lepkodoriba exam matamasida exam singdoriba body amabo charangna ba gyan tadaba phibam amada thamba ngambasira education minister na pamliba hongba purakpa se masina mahiroi singda karamba khudong chaba pigadore education sector singda nong makangda na thogliba charangna basira mahiroi singda piriba khudong chaba hairiba se haiba wafam thamlakle maramasina wathok oiraba Kosem chairman gi matangda Manipur government na akanba mijeng changbiduna lamdam asigi tungge Yumiren oigadoriba mahiroi singi punsi kanana bahona biyo mara leitraba mahiroi singda awaba piduna khunai bumangna bahona bigano education haibasina khunai ama furup ama malem gi leibak singa lamba paba ngamhan gadoriba ni haibo wafam cherol asina palakle asigumba sector asida corruption tawba man mawongda charak chahingna duna thamlaga khunai bu maning hanana bahona bigano hiram asigi matangda government na athuba matamda mijeng changduna wathokase loisina bahona biyo madu nataduna adumak lainga kasina khangsin usinadana tumina laisilaga charangna baphiba masida makhata na adumak thamlaga de AMS na mahiroi khunai amadi leibak miyamga khusamna duna akan ba khongjang kaya changsilaga ne loinana wathok asina maram boiraga pangthokadoriba examination da akai ba thoklaklaga de masigi thoklakpa apapatagi daita pumba paliba lainga kasina pugada bani haire aroibada tabiriba pumdamak pu thagachare